पाउचेदी युमफम ओइबा मरोइबा पाउ खराब दा दौजरी मणिपुर दा ख्वाइदगी जाम्बा कोविड की मिसीदा नोंगमदा मियोइ 13 लैखिद्रे मणिपुर दा कोविड-19 की लाइचत असिना मरम ओइदुना हौखिबा नुमित निनीता थंगना मियोइ 13 लैखिद्रबा तुंगदा हौजिक फाउबी ओइना ख्वाइदगी जाम्बा ओइना हौखिबा पुंग 20 असिगी मनुंगदा मियोइ 13 लैखिदबा लोइनना स्टेट असिदा लाइचत असि पॉजिटिव ओइदुना लैखिदबा अपुनबा मिसेंग 293 यौखरे कोविड-19 कमन कंट्रोल रूम दा थादोरकबा चेरोल अमगी मतुंग इन्ना ngasi नौना लैखिद्रबा मियोइसिंग अदुदे रिम्स हॉस्पिटल दा मसागी चाही हुंफुगा मापन छुरबा उखुलदगी नुपा अमा मसागी चाही हुंफुमदai छुरबा इम्फाल वेस्ट दगी नुपा अमा मसागी चाही निफुगा तारेट रूम छुरबा इम्फाल वेस्ट दगी नुपा अमा सिजा हॉस्पिटल दा मसाना मसागी चाही कुंठा रूम छुरबा इम्फाल वेस्ट दगी नुपा अमा मसागी चाही हुंफुगा निथोय रूम छुरबी बिष्णुपुर डिस्ट्रिक्ट दगी नुपी अमा जेनेम्स हॉस्पिटल दा मसागी चाही निफुगा मरी रूम छुरबा इम्फाल ईस्ट दगी नुपा अमा मसागी चाही 35 रूम छुरबा इम्फाल ईस्ट डिस्ट्रिक्ट दगी नुपा अमा मसागी चाही मरफुदरा रूम छुरबा कांगपोकपी डिस्ट्रिक्ट दगी नुपा अमा मसागी चाही 35 रूम छुरबा इम्फाल वेस्ट डिस्ट्रिक्ट दगी नुपा अमा अमदे मसागी चाही 103 रूम छुरबा इम्फाल ईस्ट डिस्ट्रिक्ट दगी नुपा अमाने हाइरे लोइनना प्रेस ना फंगबा पाउगी मतुंग इन्ना ngasi numidang wairam chawrak nupung banga makharum tabada Rajmedi City da lamda masigi saknairaba Pediatrician angang leng ba Doctor Athokpam Naran Babu su COVID-19 ki lachat asina maram oiduna Leikhidre aire masagi chahi humprarum suraba Doctor asi Imphal East District ki manung chanma mafam amadagini aire mahang Leikhidaba asi tharaka hauki ba pungkun mari asigi manung da lachat asina maram oiduna Leikhidaba mioi puno tramathoi sugibane Leikhidaba mioi sing adu protocol ki matung in the disinfected kapthokpane singba mathau taba thabak sing paikhalaba tungda aroiba mathau mangam pangthoknaba district authority da sinakhre aire akalamorom da Manipur da jumba lapano nupi singda angang oiba ngamdabaki sang wangkhalakle state da jiki oina angang oiba ngamdabaki sang sa da kungi mathakta laire Robinson Wahingbam Manipur da nauna jumban bagi lambi da khungdarakli pano nupi singge marakta angang oiba ngamdabaki sang asi lepa leitana wangkhalakli haina hiramasida layeng bagi lamda thabak toriba state asigi doctor singna phongtorakle sign often SS journal la phongkiba women's health and gynecology ki report amagi matung ina India ki oina jumpa la panu nupi sing apan ba mising ki sada tara manga phaupati angang oiba ngamdabagi khudong chadaba asi mayoknari haire Manipur ki oina di hauki ba sahi kara asida angang oiba ngamdaba orabasu thasu dana hektama kai ki bagi layeng balak pa mising engalakpa amade mahuksa ki oiba maungda angang ohen bang ngamlaktabadagi IBF ki mating na angang ohen kiba singgi masing asi lepalay tana wangkhalakle maramasina leibak asigi apun bagi oina leiriba angang oiba ngamdabi sang chada tara dagi na tara mga rom oiriba asidagi henduna state asida di chada kungi mathakta leiri haina pare adumokpo haujik phawbagi oina di state laingak asigi mari leina pa loisang singna iram asigi matangda thijinduna state asida angang oiba ngamdabagi sang kaya yamna wanglabagi aibana singba chap chaba report amada puthokpa ngamdana leire Hiramasi matang da Rems Hospital da gynecologist oina puriba Dr. Trinity ka pauchi asig akhanana unabada mahakna hai state asigi oina jum pala bano nupi singki marakta angang oiba ngamdabagi sang wangkhalakli aibasi lainga ki mari leina baloisang singna official oina report puthok trabasu layeng balak riba miu singki masing aduki madik wangkhalakli ba asina adumuk mayak sang da takchara ba wafam amane state asida leiriba ana layeng sangsing amade doctor sing asi khakta da layeng banatana adopa state sing da layeng bachana bagi masing su yamna wangna leire asam ki oina leiriba infertility ki hospital sing da layeng balak pa miu sing ki apun ba masing ki sada humphudi manipuri sing na oiri haina su mamang da tongan ba survey report sing da phangdoki ba leikhrabane masida su natana mahausa ki pambain angang ohen bangamlak tabadagi IVF ki pambain angang ohen na pamapalam ki hospital sing da chandare loina da state asigi oina su IVF tawbagi khudong chaba leiraba city hospital suba hospital maipakpi remedina singba hospital sing asida su layeng nari haire nambol PS ki OC oiramba inspector Premsan Leikhidre komja sok lesing ani tara mari ki September kontra da nabidang wairam maibam singmangta leiba jum amada ganja phaba chnglubada mioi kharana khut thrkpadagi phibam thina soktana matam sangna leikannarkkhiba lerakhiba nambol police station ki OC oiramba inspector Lisam Premsan ngasi Leikhidre inspector L Premsan pasoi dagine mak ngasi nongthil Imphal North AOC da leiba Rajmedi City da Leikhidabane maki thawai yautraba haksang adu postmortem taunabagi da rens ki mokta thamkhre aire panba yabadi thawdok adu da nambol police station ki gypsy amasu amanga ta thokibane atop pau amadana laumi ki protest da tholakhiba mioi mai hourakkhiba kar manung de Hingna Mei Chakkhre
Khongjang chanchile belawmi singda mahaki chawgatpa amasung amata oiba phangtoknaba Delhi ngamkhai da chatkiba Punjab dagi masagi chahi yangkhai mangarom churaba mioi ama Delhi Haryana ngamkhai manakta ngarang thangjagi numidangda mahakna tumliba kar adu mai Hourakpida Hingna Mei Chakkhre Tractor semba mioi ama oiriba Janak Rasna Delhi manakta kem tawriba protesters lawmi singna sizinariba tracker sing adu semjinanaba Delhi da chatkibani Delhi Haryana ngamkhai Bahadurgarh manakta ngarang numidang athengbada magi thabak loisilaba tungda Janak Rasna kar adu tumnanaba chatkhi adubo gari adu mai hona chaklakhibani amasung mahak kar adugi manungda hingna Mei Chakkhre haina official singna aike Janak Ras Barnara district dagi Danun Guakhundagine ceremony akali dalna minister Mr. Rasna Leikhidre bada awawa phongdokladuna lawmi gi khongjang itihasta mahaki maming mutnaidana leuragane aike Kisan Andolon da tractor semba mioi ama oina thabak tawkhiba Indian Pharmacy Union Ukraine ki thabak kanba mioi ama oiriba Janakras Mei Chakkhre khudong thiba thodok amada Leikhidre tabada thamoi soge pijan mopen ki itihas tamhake ming mutnai dana lehragani aina gurumukhi lon da tawba tweet amada Mrs. Kauna aike farmer organization punamakna mahak Leikhidre bada nungai taba phongdokre Uttar Pradesh, Haryana, Uttarakhand, Rajasthan, Kerala, amasung Punjab state taruk asidagi lawmi lising kyana saruk yaraba protest asik ngasi barini suba numit changjilakre sanabagi pau amada Smith ke century na ani suba ODI match jumbu Australia na India bo ran jangkai mathoi da mit maithiba piduna series mangjok na lawkhre Australia na jumbu oiduna India ga sanariba cricket series asiki manung chanda ngasi Sydney da laiba Sydney cricket ground da sanaki ba ani suba One day international match da 11 spent da lawkiba century matengna Australia na India bu ran jangkai mathoi da maithiba piramlaga series mangjung na lawkhre ani suba ODI match asigi toss jumbu laibak Australia na ngamduna batting ana torukpada batsman singna yamna phajaba performance utuna over jangkai da batsman mari out oiraga ran chahum marfuma pad lawba ngamke Australia ge innings Hourakpadagi yamna phajarakhi ahanba wicket partnership da team gi apun baran chamani phuti thoi yawba ngamke Opener Aaron Finch ball humpugama panda 6 ama amasung 4 taruk yairaga run humpu lauram laga out oike atopa opener David Warner so ball humraga tarit mayok na bada 6 ahum amasung 4 tarit jairaga run marfum de lauram laga out oike Australia ki apun baran chama yang khai taruk surak pada batsman ani out oike Australia ki bowling da point commissioner India ki batsman ahum out danduna khwaidagi phajaba oike team masiki atopa bowler Josh Adam Jampas India ki batsman ani out danduna match asi mai pakhan bada chauna mateng pangkhe Bihar MLA ki supporter ani Kaptuna Hatkhre Bihar ki Gopalganj district ta ngarang thang janamita bike ta lakpa mioi marina mioi ani Kaptuna Hatkhre amasuk lambi chatpa ama sokhre Leikhidre mioi ani adu Davendra Pandey amasung Danasyam Pandey kawi makhoi JDU MLA Amrendra Kumar Pandey Elias Bapu Pandey ki supporter singne Mihat pasingdugi manungdagi ani phare amasung police da makhoi ba khusina dringai ki mamang da miyamna phokre makhoi adu Uttar Pradesh ki Koverstan ki Indias amasung Hasimudi kawi aina khangkhre geng masen yang thina badagi oigani aina likun singna phongtok labachu bihat adugi wakhalon asengwa khangdre aire Maragasida Yamna ngakpa pau amada COVID-19 India dagi Hourakpani aina China na Maral Sirakli Italy, USA, amasung Europe ta maran thangjilapa matungda Nobel coronavirus asi sok lising ani tarama pangi kalen thada India dagi Hourakkhibani aina Chinese scientist singna thangjilagli World Health Organization WHO na COVID-19 virus ki Hourakphong kanna thigatpa kanna Hourakli ngai cherakta Chinese scientist singna malem ki miang India romda thangjinaba anopa wari ama puthorakle Chinese Academy of Sciences Research singna claim tawri madude COVID-19 ki virus ase sok lising ani taraga mapan ge kalenda India dagi Houraklambo yai makoi ki theory aduki matung ina virus ase China gi Wuhan da kana amata khangdana jawrok tringe da India da amot pa ising ki khudang da sa da ki mi da sandorakpane The early traffic transmission and evolution of SARS-CoV-2 in human host haiba research aduna virus asi Wuhan gi wet market dagi Hourakkhibani aina Zaren theory adu singnari China na hanadagi panduna lakleba wafam amade corona case asi Wuhan da hanba report tawrabasu masi mafam asidagi haurakpa oigani haibadi leite makhoi gi paper aduda China gi team aduna COVID-19 virus asiga haurakpam thibada phylogenetic analysis signare
virus sing asi atei cell kumna makoina reproduce mutate tawe masina takpadi makoina replicate tawpa matamda makoigi BNA da ahong pathoki haina belly menda report tawre Dr. Mason living na losing research atuna haibadi sahi kyagi mamangda sau thawes kit junanda sekpi ki virus amadagi Hourakpani haibasina coronavirus strain gi Hourakpamni haibasi oithokpa yade haire aroi content sing asigi maroi pau khara asiba pawdam jariba Manipur local news YouTube channel amadi Facebook page asidagi yengbiri bupna mapothaga chari loinana channel asina domda kanarabadi subscribe like and share to bakawi gunu pramako amukana thaga chari